Thobal District ki Yairipok Bisnu Nahada laiba Bisnu Naha Youth Federation Yairipok BYFY lingkhatkhibagi chahi yangkhai mapung farakpagi Saana Fudongba Golden Jubilee gi thouram ngasi club asigi playground da pangthokhre. Thouram aduda Wangkhem Assembly Constituency gi MLA Kaisham Mega Chandrana athoiba mithunglen BYFY gi President Anandalai Shramna thouram mapu aduga Memorial Model Academy Yairipok ki founder Loitongbam Ronel amadi laikai gi ahal kayana akhanaba mithunglen singoina Sarukiyaki. Ngasi gi athoiba mithunglen na club asigi firal chingkhatladuna haudokiba thouram aduda club asigi hanagi president secretary gi thaupuramma singda amadi laikai club kidamak kathoktuna thabak thaudang kaya taukiba miyoi singdasu citation amadi lengyan fee amamam club ki maikaidagi khudol tamduna ikai khumnaba utki. Thouram adu pangthokpagi nunggi oiba warol piraduna club asigi president Anandalai Shramna haikibada laikai lamdam ama chaukhatpa afaba khunai ama sembada club amagi achauba thaudang lei haiki. Hana club asigi thaupuramma kayabu ikai khumnaba utpa oina ngasigi chahi yangkhai mapung farakpagi numit asi icham chamna pangthokpani haiki. Athoiba mithunglen MLA Kaisham Mega Chandrana club amana laikai amada lauriba thaudang kayabu miyamda thamladuna aikhoi club ki oigera MLA bu oigera adumak thaupuduna paiduna laigadaba natte. Maramaduna aikhoina ngasi khaki khandana thaupuringai fam pairingai matam asida tungda hauraklibasingi khallaga afaba thabak kaya tauramgadabani haiki. Association for Pauna Memorial Arts and Rural Development Services ki artist singna thang tagi kumhai su utki. Chahi yangkhai lisang sinna lekai gi damakta Manipurgi any issue da dumak yawarga laiba club ama oiraga koi survive tawbasi ju yamna important oiba adugumlaba ama oi adugi mathakta club haibasigi importance se maroina koi lekai da koi gi chawkhat thorang development socio-economic any another related issues मैम हाई तारे कोई की kind of village court हाई तारे कोई की club सिना लेकाई तो थोड़ा पता तो खुदी मकता तो मग यार का solve तो होगा तो कोई बंग आगता नहीं तो ना लेकाई में चौका पर से club सिगी हमने थोड़ा अंगलावी अदुगा club के level लगी मथंग कोई ला मतुंग दा कोई state के level दा आई अपन बो इन state चौका लाभ मतुंग दा कोई national दा कोई country में इन चौका लंबी दा कोई club आई बिजगी हमने थोड़ा अंग से चावी तो कोई ngasi club na lawrak ki ba thodang koi mamang da thau pubiram ba 1974 dagina oju phawda pubiram ba club ki president secretary sing koi ngasi kokhalaga mo koi bo certificate ka loina na koi lengan phi mamtang khudon tamjage haiduna koi na jokhona jari adugi mathakta koi gi chahi asu koi ba sida koi lekai sida koi gi adum koi gi club tabu oiro any social work tabu oiro any related field da thabak phajana pangthok pi gi ba dangi koi gi society da development da thawai yawjaba mi sing chubu koi na certificate plus koi gi lengan pimam koi moida kachage haiduna koi na hairiba ngasi gi golden jubilee celebration asigi maroi ba thim haitare myam punna punminaraga amato oibagi wakhalon da koi pangthok sab ai koi matam khara magi daita lawbiramba samaj asida hongba poraknaba honakhiba mayam sing adu ningsingluragadi ai koi adagi thamoida yamna feel tawi chahi haurakpa chahi loirakpa matam sisu adum miyoi bagi natural gi hoina mahusagi prakriti gi aikoi gi khonglei matungina pungning nungsiba dum phawbagum-bani aikona ngasi khaki khanba yade haurakliba naharol singda aikoina club amagi thabak inghang tawba sakhot thaurangi amadung adagi thabak inghang activity tawba sida aikogi message jamna piba future da amasung samaj sida aikoina message jamna piba aikogi thabak mayam singsi tawba tangai fudaba lei haina